Hokiba numit nini humni asida leptana nongchu badage Imphal West District ki manungsana leiba mayang Imphal Assembly Constituency ge Konchak Makha Leikai gi yumsing Eshing Thumjinba Yaore Eshing na yum Thumjinbada yaukraba RK Robena phongdorpugi matungina hojik yum Eshing thumlibasi sahi khudingi thengnaba awaba amani nongchu tha lakpa matamda sahi khudingi anirak natragana ahumrak Eshing thummi yum Eshing thumbada leiba yadabadage sanghoida sahi khudingi hongotlaga leinai hojiksu yumda leiba yadriba Eshing thumjilibasi local MLA natragana mari lenabasina minyang sanganingi mamangda khangdaba leiragasu handaktagidi khangbiduna sahi khudingi Eshing thumle hariba mafamsing asida leiribasing anayek yauraktuna hospital da pukhatpusu yaure imung manunggi shana thanaba lauthok loksin tawbada awaba yam thoknai maram aduna mari lenabasina minyang sangbiu haina phongdokhi Uji lejari seme pan Konchak Makha Leikai ni uji Eshing thumi je sahi khudingi thumi nungju tha lakpa matamda ahumrak Eshing thumi ai uji khon saje Eshing thumdara sangoi da hokchari si sahi khudingi ai dum hokkalaga lei adu uji se mari lenaba khoigi local gi MLA singna natraga mari lenaba singna meng changaningi mamang da khangdaba leiragaju antak khambiro sahi khudingi sai thumi abje adu uji sana yaudana doctor da pukatana hitaguri leiraga yem khopus to yauri adigi maning mea chat khoppa iru jada khoppa ama imung manunggi cheng chak thau thum ro to oxygen chat bada su problem yam thue masi khangbi ga mi ta changan